अहानबदा हौजिक फाउबगी मरुइबा पाउसिंग पिजरी KCP People's War Group की चेयरमैन lamjingbatomtv पुलिस ना दिल्ली दगी फागटख्रे मियोय अमा मंगक समद थांगना लेलगा हलमले लैखिद्रबगी इमुंग मनुंग अमदी मियाम होरक्तुना चेनरिबा मियोय अदुगी युम थुगाइना बहोनख्रे नुमित तरुक नि चुपना सथगदबा मणिपुर यूनिवर्सिटी फेस्टिवल MU Face 2020 ngasi यूनिवर्सिटी असगी एडमिनिस्ट्रेटर जनरल सिंह ना हुदोख्रे अमदी मोरे पुलिस कमांडो की कांगबु अमना मियोय अमा लुपा करोड़ अमा मखाई हेनबगी ब्राउन शुगर का कोनना फगटख्रे खुरुमजरी टाइम्स ऑफ मणिपुर की नुंथिल पाउ मिंग ताबिरिबा पुनमपु अरुणबला अंतराम ओक्चरी हौजी फाउबगी मरुइबा पाउसिंग मियामदा संतोकना पिजरी आइन थिंख्रबा लालहोलुप KCP People's War Group की चेयरमैन lamjingbatomtv ngarang दिल्ली पुलिस की स्पेशल सेल साउथ वेस्ट रेंज अमदी मणिपुर पुलिस की एडिशनल SP रोनी मयंग बंगवी अपुनबा कांगबु अमना दिल्ली दगी फागटख्रे मियोय असि महाकी लोइनबा मियोय सिंगा चंगजफम लौननबा होनरमबदगी फाखिबनी लालहोलुप असि मणिपुर की चीफ मिनिस्टर दा किहन खंगहनबगी थबक सथबदा चेनबा लुफ अमनी हाइना पाव की सोर्स अमना हाइरी पुलिस की पाव अमना हाइरिबदी अककनबा पाव अमा फंगबदगी पुलिस की कांगबु अदुना lamjingbatomtv अमदी महाका लोइनबा हिजबुर रहमान असि बुरारीगी निरनकाई सरोवर बस स्टैंडगी फागतखिबनी मियोय अनि असिगी मथक्ता मरी लैनबा कोर्टना नन वेलेबल वारंट इशू तौखिबगा लोइनना मणिपुर पुलिस ना लाइस्रम मंगोलजाव एलाइस lamjingbatomtv की मथक्ता लुपा लाख अमगी रिवार्ड लाउथोखिबा लैख्रबनी दिल्ली पुलिस अमरी मणिपुर पुलिस की अपुनबा कांगबुना एंटी नेशनल एक्टिविटीज कया थेंगननबा लौखलकपा खोंगथांगी सरुक अमा ओइना लालहोलुप सिंगी अकुपा पाउ लौननबा होनदुना लाखी मदुदा KCP People's War Group की चेयरमैन ओइरिबा अवांग खुनो मयाई लैकाइदगी लाइस्रम मंगोलजाव एलाइस lamjingbatomtv अपोकपा मनाव अमदी सोरा मनिंग लैकाइदगी हिजबुन रहमान एलाइस इथेमचा एलाइस लोखोन एलाइस बोबी अपोकपा MD बाबुना अतोपा स्टेट सिंगदा संगजफम लौदुना लालहोलुप असिगी थबक थौरम कया पांगथोकली लोइनना लालहोलुप असिगी मापांगल हेंगनबा फन खोंगनबा दिल्ली दा लैरे हाइबगी पाव फंगबदगी फागटपा ngamkhibani मखोय अनि असि मणिपुर की तोंगान तोंगान मफमदा आइन यादबा मोंगदा सेल खाइबा बोम लंगसिनबना चिंगबा थौदो कयादा चेनबा मियोयनी हाइरी ngasi ayuk pung 3 makhairo tarakpa duaida nongpok sekmai पुलिस स्टेशन की मनुंग चनबा हिजम खुनौदा मियोय अमा मंगकसमदा थांगना लेलगा हालमले सेनबा मियोय पुलिसना फागटख्रे थौदोक अदुदा लैखिद्रबा मियोय अदुगी ममिंगना MD मंगी चही यांखै अपोकपा MD वाही कवे सिखोंगदगिनी महाक सोकपदगी खुदकता नोंगपोक सेकमाई PIC दा पुखतुना लाइकनके अदुम ओइनमक डॉक्टर सिंगना महाक सीना पुखलखिबनी हाइना खंगहनखि थौदोक अदुदा चेनरिबा मियोय अदुगी ममिंगना माइबम शांति कुमार चही 35 अपोकपा इबोचा कवे हिजम खुनौदगिनी थौदोक अदुदा victim gi imung manungi miyoi singna Santi Kumar gi yum thugaina ba honaki maduda police na miyam gi irang adu laksina na ba honabada miyoi ani sokpadagi nongpok sekmai PIC da laikanaki police na nakal ani gi marakta wari sanana ba nongpok sekmai police station da kokhutkre Numit taruk ni chupna sathagada Manipur University Festival MU Face 2020 ngasi Manipur University ke Administrator General Singna hodokre hodokpagi thorom aduda Administrator General Singna Manipur University gi firal chingkhatpaga loinana contingent taraga mapanna mass pass chatki athoiba mithunglen gi oiba warol piraduna General Singna Manipur asi sports amadi culture gi oiba lamdam amani lamdam asina national amadi international gi arena da masak nairaba sanroi kayama puthokre ngasi musuna sinduna Numit taruk ni chupna sathagadauriba sports meets asina university asida mahei tamliba mahiroi singi wakhal amadi haksang animakta kanaba kaya pirugani sports na miyoi bagi haksang bu tingjang kaijang dana thambatana tana mi amagi moral su fagat hanbangami haike
When you are standing, sometime when you are standing still, the oxygen to brain supply reduces, so people faint. Don't stand still. Keep on moving your legs or feet or toes. Little bit movement and you will have no problem. And I congratulate the MUSU President, Secretary General and all the office bearers for organizing the wonderful festival, and I hope and wish that you will enjoy this. Thank you. More da laiba commando team amana Imphal More lambi gi lokchau thong manakta miyoi amadagi yamlaba brown sugar kaya fakat pangamkre hiramasgi matangda More gi additional SPM Amitna paumi singda phongdokhibada ngarang numidang pung mapal rom tarakpa duwaida akaknaba pau ama fangbadagi Technopol District Police ki SPTS Bikramjit Singh gi mideng makhada More gi additional SP Operation M Amit Singh amadi commando OC Catrimum Prakash Anina Imphal More lambi gi lokchau thong mayada section thaurang loduna laidingai serakta More Dagi Myanmar gi Kanda bike thoduna thoglakpa miyoi ama khanduna wahang pahang sathake miyoi aduna thorokpa bike aduda yauramba amuba machugi plastic khaw taret adu hangdoktuna yenglubada gram 562 lumba brown sugar oiramgani chingnaba packet marifu yauramba thengnaki khudakta polam sing aduga konana miyoi adu fagatki amadi makha taba investigation gidamak More police station da khusinakre amaromda fagalaba polam sing adu malemgi kaithel da chaurakna lupa crore ama makhai henbagi mamal oigani haiki Jangpao Hokip, son of Polkongjang Hokip, Jamol Kundagini, Technopolgi. Mawanagi Pangliba Yamla drug item masi brown sugar ni haina apna suspect tawi masi sapon cap masing IT da hapamani total apoi 963 gram gi pot organi masi haraba mi amsong pot singsi koi More PS ta makata legal action lawna ba sinajakre Thasida pangthokadariba yausang kumhaida nupi singda thokhaningdaba thodok sing thokhandaba haiba paujel puba Manipur gi Kachin Koya sinba thungna chatkadaba car rally ama ngasi women against crime na sinduna kangla getagi lamthakre chahi khudingi pangthokpa yausang kumhaina lakpada nupi da thokpa crime kaya dagi ngak thokna ba ngasi setkadoriba khongchat asina nupi oibi khaktanatana maru oina mama mappa amadi nupa singsu wakhal tahan changi haina ngasi gi car rally adubu lamthabada saruk yakiba amuko gi advisor PS Devana haike mahakna makha taraduna kumhai asigi manung chana nupa singna chahaidaba nisa sa sinduna ngai haki apambana nupi kaya da awaba saitheng kaya fangali asigumba kaya asi leibana hojiki laingak asina su fast track court linkhatuna chaira kaya pikrabasu wakhal tab kharadi adumak leiri makoi punamak aduna laingak miyam amadi khunai asina chairak piba ngaibagi muhutta masa masana wakhal khanthaba matam oire haiki Yausang kumai lakpasi desida maruaina ningol oibi kayana aduki matik section ba mathok tai ningol khakta section badana tana mama mapa singna senaraga anda karaida thabal chongba aikoi gi festival gi damakta yamno phajana chongba mama mapa mabung mapa singi mamangda chongba phajagraba festival se sigumba aikoi gi tahaidraba ohidraba tahoidraba thabak mayam chinga sina masak thialle anu masi thoktanaba mama mapa sing mabung singna magi machan sing karawada thabal chongi karawada yauri karumda chatkre habse yam kupna yengminasi haiba appeal se ai thamjari Sanamahi lining bu hena saukhatnaba amadi fagatnabagi matangda maitai furup Sanamahi lining loi singi mifam amangasi Khurai konsam laikai da pangthokre maitai National Assembly na sinduna MNA gi luchingba CS ibom chakhuman gi yumda pangthokpa mifam aduda MNA gi President NG Thambalngo amadi advisor maibam tomba khuman thoromapu oina sarugyakhi MNA gi member kayana sarugyakhi ba mifam aduda MNA gi luchingba CS ibom chakhuman na maitai aikhoi gi yamna maru oiba Sanamahi lining asibu hena masak thokna sakhwat hanba haibasi maru oi aikoi gi asengba lining asibu leibaki mapi mapa oiba singna hena pukning changduna kari tobo yabage haibadu yengsinbiu haiki Hindu gi kanoda kol lo le changi badigi aikoi gi jati asi aikoi manghi badigi aikoi so khumpu ga taleta aikoi ahanjingna kanna hona bidna imphal nokpong na haron mitei maru haiba ma aikoi lingkhat pirame adugi matungda aikoi United National Assembly dagi amu aikoi mitei National Assembly haiba ama amu nahongno namu maming si wontho erga aikoi asum bolu basi makha chatha jaktana aikoi Bharat Sarkar da aikoi gi leiriba jati sigi oiba aikoi adumba
loop asina akhoi isagi lining isagi culture na chingba akhoi masi watan lejai haidana masi bharat na piriba संविधान के आर्टिकल ना पीरिबे सिंदुगी मदुगी सब साबा राइट टू फंगन बिउ हाइदना मसी अखोइना मसीगी सि संगजन जरपनी Azim Premji University Foundation for Ecological Security FES Housing and Land Rights Network Landisha Rural Development Institute Land Rights Initiative NCAER MCWRI Indiana Punna Kusam Nana Sinduna Institution Innovation Information in Governance Haiba Timda Numit Humni Gadaba Marisuba India Land and Development Conference ILDC 20 Indian International Center New Delhi da Hodokre Hodokpagi Tharamda DC की Secretary Pranav R. Chaudhary, Martin Luther Christian University Shillong की BC Dr. Vincent Darlong, ex-United Nations Dr. Milian Kothari, DOLR Government of India की Joint Secretary ISS Meena, ILDC की Chair Dr. T. Hug, NRMC की Director Jayes Bhatia, Women and Economic Justice Dr. Govind Kalkarna Athoiba Mithunglen Singh Oina Sarugyaki Thorong ki Sarukama Oina Ahanba Northeast Land Conference Nelcon ki compilation video summary written report amadi land in India issue and database publication singsu release tauke akhang ahi singna mari leinaba tongan ba topic singda wangang dona experience singsu sharing taunaki India pumbagi oina tongan ba state singi NGO partners singi representative singsu thoromadu da sarugyaki Widows and Orphan Resource Development Trust WORDT gi mari suba kumon thoronga mari lainana ahanba mapuroi ba kaina khraba nupi oibi singe numit palan tau lainana achamba khudol pot sing piduna ikai khumnaba utkre thoromadu da Manipur University gi hanagi Vice Chancellor Professor Hizam Tombi Trust asigi author N Gunindro Central Agriculture University ki Vice Chancellor Professor Moirangthem Premjit amadi Manipur University ki Chemistry Department ki hanagi Professor Dr. Moirangthem Daneshorna mathangsina Chief Guest President amadi Guest of Honor sing oina sarugyaki thorong ki athoiba mithunglen gi oiba warol pireduna Professor Hizam Tombina lamdam asigi mapuroiba laikhidraba nupi singi thengnoriba awaba khudong chadaba kaya asigi mateng taunanaba lainga ki maikei Makal Makakayagi scheme sing lay Madugi Kanava sing adu Langaktagi trust asina Lautaraga Awaba Mayokna Duna Hingliba Mui sing da Yohunduna Mui sing asina Tengneriba Awaba Kudong Chada Bakayasi Kaziktang wherever Suko Hanbangamana Bahonasi Mui ba Amana Hekta Toba Ngamloidaba Tabakasi trust asina Honaduna Makoi Gumba Mui Kayagi Tengbang Tauribasi Yam the Tagat Ningaini Haiki. Kasi symbol iba pagi trust asina puna maksi advice pigi dina malagi tongan scheme miyam si akoi social welfare department the government ki labor ki department miyam si da tanaraga suggestion miyam si putuoga advice pigi dina kadi laiba miyam si da karamai na process to kita ke have scheme di yam lai masin langam dina lai National Commission for Women Asinba Power Work Haina Mingthonba Peaceful Protesta Manipuragi International Model and Social Activist Mayang Lambam Dainasu Sarugyake Khongsat adu ngarang numidang Wairam pung 8 tarakpa matamda India Gate ki Janpat Phauba Chatke Khongsat adu nupi singda hanthana yengbiba amadi nupi singi hak khongwang nabiba kaya sibu yaning daba utpa placard kyasu sijnaki loinana pen daba kholaw kyasu lauke ngarangi khongsat adu da Delhi da laiba North East ke mahiroi nupi kyasu Sarugyake Khongsat aduda Sarugyaki social activist Mayang Lambam Dainana Fongdorokpada Manipurasu no Makangdana nupi da sathaba miyot minai amadi nupi oibi singi hak matpiba Nogzari bi nupi masakayagi izzat tensing nariba asi chapchana thengnana ba Manipur Women Commission naso Manipur miyam go khusan maduna asuguma protest asi pangthokpagi tangai fadaba kaya lai haike Matam Kyagi Mamangdagi Awana Taraba Laita Laira Imungsingda Mateng Pangduna Miyamgi Yaifana Batoduna Laklaba Amadi Awonba Manipur Ama Oina Bahonariba Bisnupur District ki Manung Chanalaiba Common Service Center Digital Service Toriba Singna Punsinduna Semba Go Green Manipur ge Thaumi Singna Thanga Kendra gi Manung Chanalaiba Karang Bhamo Laikai Lamlai Singdagi Ning Thauzam Angangsa Devi Chahi Kontrago Humdoi Mapuroiba and Yaima Singi Imungda Garang Sana Thaknanaba Potlam Sing Amadi Selgi Mateng Pankre Ning Thaujam Angangsa Devi Systemic Lupus Erythematosus
SLE हाइरिबा लाइना असिना नादुना लैबदगी रिम्सता पुखतुना लायंगदुना लैरुबनी अदुबु इमुंगी सेल थुंगी फिबम फतबना मखा ताना लायंगबा ngamdabadagi डॉक्टर सिंह दगी डिस्चार्ज तौरगा युमदा लाखिबनी ngasi awaba nanglaba en angangsagi imung manungi awabada mateng oinanaba growing manipurgi teamna sel oina lupa lising ahum amadi chengbek ani loinana atai chana thaknaba Hawai thum alu na chingba polam kaya mateng oina piki amaromda thangadagi karang fawba lanai oina service tauriba motorboat service tauriba karang island motorboat and association kimbagi thomi singna en angang sagi imung asida mateng pangba lakpa khudingba pusu free service tawduna mateng tawbiri hiramasiga mari lainana go green manipur gi team adubu lusing lakhiba salam chachikantana thabak na maram oiraga hendokpa ngamdraba aikhoi gumba kayana asigumba awaba taraba imung kayada ngamjaba mateng kharadang oirabasu khaigat aduna pangba ngamliba simak manipur gi media singna puthok pirakpadagini tungdasu awana taraba singda ngamjaba mateng tawba ngamnana ba honakhigani haiki CSC team Bisnupur da lairiba Go Green Mission team na ngasi tengwang liba sigumna atopa aikogi lairiba social workers sing aikogi atop club organization kayana lakpiduna haiba family sigi awab tengwang yu amadi tai masigi anaba layeng bada mating khajik to orbasu aikoi laibiriba Manipur da lairiba madi atop state da laibiriba sile naw kayana lengbirtuna haiba family sigi awab tengwang biraga awab se khajik to orbasu ko han minana bugi tanjadu longminasi Thang Kendro ki manung chanba karang bhamon laikai lamlai chingda laibi ning thozam angangsa debi gi hojik nariba laina si fatriba fawba laing na ba chongba senfam khudingmak hingmina si aikhoi group na puthok lagani haina angangsa gi yumda hingmina si aikhoi group na yengsin balakpada group asigi president su oriba naharol gi thodang gi editor khoirom loya lakona phongdokre group asina ahan ba mateng oina ba member singdagi khaijina duna lupa lising taruk anaba gi awaba polum puribi en angangsa debi da group ki president KS loya lakona kusinaki mahakna makha taraduna naduna lairibi angangsa ase hana rims ta layang duna lairubani adubu doctor na disas piraklame mahaki makha tana layang nana senfam leitabana sakthong gas fawba yonduna layang bada season kre mahaki makha taba layang nabagi damak hingminasi aikhoi haiba group asina Jenims hospital da pukalagani achangba selfum khuding maksu group asina puthok lagani haiki magi marabak thiba mana adugum Mr. Singh tangbang madi Prime Minister Ayushman Bharat ki masagi card si health ki card si phangam degana layang bagi khudung chab dum phangdre asingba awab film si ubadagi hingmine si aikhoi haiba group si ngasi yum si da changthan jar akanda mag awana tariba myam si loini yang kanda hayeng si akoi ma hospital da pukhalagani Jenims da pukhalana ba akoi base level to khona jare Jenims pukul kan makasa ba magi treat ki damakta whatever magi lying the sanga da paisa khudima hingmine si aikoina puthuk cheragani na haibu wafam si ai mayam purumakta ai thamje Nomgi oiba free health camp ama humanity service oina laiba hingmine se aikoina health department CMO Bisnupur amadi Karang Island Development Organization kidoga kusam naraga thanga kendro gi manung chana laiba karangi ibudho khuman pokpa community hall da ngarang pangtokre camp atuda eye child gynecology skin psychiatric amadi medicine gi doctor amadi nurse kana saru yaduna punna miyoi chani ga humfu rom da laing bag loina mathau ta ba hidaksu lemna pk thorong mali lainana hingmine se aikoi gi president su oiba Manipur gi pause naharol gi thodang gi editor khoirom loya lakpana hingmine se aikoi na miyoi tarana saru yaduna haukiba tha da survey ma tawduna nomgi suraga chaba lairabana maram oiraga laing bangamdana wana leiba kaya thengnana ba Karang Island asi isolated area ama oibada natana government na mieng sang bo watpana maram oiraga ana laing sang transport amadi communication watliba mafam sing asida camp asi pangthokpani haike Zirivam district asigi Singdong Laikai da laiba playground khunja singda yausang mamangda sinagani haiduna phongkiba playground adugi sem sariba mafam ngarang Manipur Food Industry Corporation Limited Government of Manipur gi Vice Chancellor K. Sarat Kumar Singh na chatuna yengsinkre loinana khunja singi sizinanaba sound system mic amasu khusenaki khunja singda playground amadi yausang yodingai da sinagani haina mamangda phongdokibagi matung inna khun asida leram daba playground sem sariba thabak adu yengsinbaga mari lainana K. Sarat Kumar na ngasi Singdong Laikai gi leiram daba sanabung ama semduna sinazage haikhiba adu thabak oina pangthokpani haiki
गिरिबाम डेवलपमेंट पुरुपा अनिसुबदा शांति रक्षा इंग चिकन लेबा डिस्ट्रिक्ट अमोइबा अहम सुबदा ड्रग की चेकिंग असिदगी अखोगी छात्र छात्री नहारोल सिंह मतौ करम कनगदगी हाइबसिना याकी इहान नंबर प्राइमरी टास्क ने यदु मथंग अखोई एजुकेशन की मंगाल फंगदन वाना लेबा एरिया सिंग मतौ करम एजुकेशन ऑनरेबल चीफ मिनिस्टर की मेंग मखादा पाखलिब स्कूल पगलनसी हैदना संसलिब खुंगंग असिगी अखोई पिक्खरब डिस्ट्रिक्ट असिद लेजर स्कूल सिंदा अमदी मखोई लंबी थों नाती चादब नंबर मोइन स्कूल ओजासिंग चतपन नंबर फलंदबदु नमजब खरा सप्लीमेंट तौजरे हैरगा मदु हजि अखोई फुल स्विंग स्कूल की डेवलपमेंट की करी अखोई होनजरी हौजी अमुक सानबगी पाउ फंगबिगनी वहीददी सानरोई सिंगना लेबा के मिंगसेट पुरे नुंसी हायरगा बीजेपी लेंगाकना सानरोई सिंगी बजेट टी मतिक चाना हापीदे सेंफम मतिक चाना हापीदबदसी लेबा के लाइवक थीवने हायना नंबोल असेंबली कॉन्स्टिट्यूएंसी के एमएलए एंड लोकेना फोंदोक्रे लैमा पोकपम खुनफम अपुनबा सानरोई लूफ लसानना सिंदुना लैमा पोकपम लसान ग्राउंड दा पांगथोकपा कुनमरी रखसुबा लेट एंड संदेशोर मेमोरियल 7 मैन एसाइड स्टेट लेवल फुटबॉल टूर्नामेंट 2020 हौदोकपगे थरमदा अथोइबा मिथुंगलेन ओइबा वारोलदा एमएलए लोकेन नमका तारदुना सानरोई अमदी आर्ट एंड कल्चर ना लमदम असिबु मालेमदा मसक ताकलिबनी अदुबु सिंद खक्ता लाउबा थबक्तदी सानरोई सिंबु थवई बिद्रे हायना पालिबा लैंगा की पुकनिंग सिंसिनखि Honorable MLA Nabol Assembly Constituency na policy ki goptan Assembly की अदुगुब सेशन दा बजेट सेशन पुथोरप मतमदा अदुगुब स्पोर्ट हाउस ने हारिबा अदुगुब अखोगी स्पोर्ट की पामेलसिदि बजेट अदुकी मतिक पिकना अखोगी पैसा से चुमनगी तोलोप नतना सानरोसिंग सेंगटपगी पैसा दुदी ममीसिमा इता ताते अदुना मरम ओरकांदा अखोगी मणिपुर दा लरिबा अखोगी सानरोइ खुदिंगमा फुटबॉल बु ओइसनु वॉलीबॉल बु ओइसनु हॉकी बु ओइसनु बॉक्सिंग बु ओइसनु पुनमक सिदा इंडिविजुअल ओइबा अदुमा मसाना सिंगुदि दम कनो ओइग्रे अदुगा टीम मोइना सानाबा सिगमा फुटबॉल गुम्बा की गुम्बा सिदति मरुओइना अखोगी मणिपुर की लैरिबा सेल तुंगी फिबा मसिना सानरोइ सिंगिदा मपुंग फाना पैसा थि थादबा ngамदबदुना मरम ओइरकांदा अखोगी फरफरबा प्लेयर खुदिंगमा अयामबना अखोगी मपानगी लमगी क्लब सिंदा अयामबना यावगिबा ngakena ओइना तौइ टीम कुनमरी न सरुक यादुना चथगदबा टूर्नामेंट असिगी हौदोकपगी नुमित्ता सानखेबा मैचता अनौबा मंगाल वांगोइना केवाईसी कैनोबु पांजिल मंगासिनोदा माइथिबा पिखि ngasi ayuk phonakhiba pause singda kari kari maruiba pau yauribage habdu myam punna muk mieng taminasi lamjingba times Power Walk Our Rights CM na lamthakre nupi singi hak kanba amadi ngakna na bahot na bada laingakna chapchana thaudang laugani Chief Minister Nagatulal da amot palang thaba action laugani City Police Lamjingba Group ki ahanba annual members meet lisingani kun pangthokre Aphaba mi khanna parliament thasi MPDF Lupa crore manga romgi kwa maru lak yangkhai manga gi oigadaba brown sugar fare Isel Express Manipur Police IMC yauna kedogi thaumisina Imphal Sahar sengdokre lunan batamsi kaithal phambisina naganala da amot pathada biganu dustbin sizinasi muiba Rajya Sabha gi mihut khananaba Manipur da lobby chathanare BJP state president khanbadi ngamdri ID rep ta chenade tangba gamena nupising sakti pinaba akan mathabak paikhatli CM khongjang handokre Mahiroi mangal sana hatpa dandi piu haiduna wakat mifam sathakre Sanga Express COVID-19 laibak humpurom des thandorakle lisingani ga chamapan lom sire COVID-19 gi section thorang kan laukhatli health director Sports ki pausal puba cycle rally satkre Police na brown sugar kilo taru ka 10 kunifan fakre Manipur desu Chief Minister na power walk khongchat chatkre Naharol gi thaudang Chief Minister na power walk lamthakre special pokso court ani athubada hongdok lagani CM Miyam gi luchingba ama oiba tarabadi saukhat thaurangi dabak naharol singda thazaba amadi asa kya pidna mateng pangbigadabani karamsya
ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯊꯤꯡꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗ꯭ꯔꯕꯗꯤ ꯍꯩꯔꯣꯛꯃꯩ ꯆꯥꯛꯂꯛꯄ ꯌꯥꯏ JSC꯫ ꯃꯤꯌꯥꯝꯗ ꯃꯁꯛ ꯇꯥꯛꯅꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯀꯗꯕ ꯅꯠꯇꯦ, ꯑꯋꯥꯠꯄ ꯂꯩꯔꯛꯄ ꯇꯟꯖꯥꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯁꯤ HSPM꯫ ꯁꯅꯥ ꯂꯩꯕꯥꯛ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯅ ꯅꯨꯃꯤꯗꯥꯡꯗ ꯁꯤꯟꯕ ꯄꯥꯋꯔ ꯋꯥꯛ CMꯅ ꯂꯝꯊꯥꯈ꯭ꯔꯦ꯫ ꯅꯨꯄꯤ ꯅꯨꯄꯥ ꯊꯣꯡ ꯃꯥꯟꯅꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯁꯣꯃꯤꯜ ꯂꯣꯅ ꯌꯥꯕꯗꯒꯤ ꯌꯥꯗꯕꯅ ꯃꯁꯤꯡ ꯍꯦꯜꯂꯝꯂꯦ꯫ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯣꯃꯤꯜ ꯍꯥꯡꯕ ꯇꯛꯈꯥꯏꯕ ꯍꯧꯔꯦ CM ꯀꯨꯃꯥꯔ꯫ HCERT ꯖꯤꯝ ꯒꯣꯜꯗꯟꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔꯒꯤ ꯐꯝ ꯂꯧꯊꯣꯛꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯒꯤ ꯏꯔꯥꯡꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 3 ꯁꯨꯔꯦ꯫ ꯏꯔꯩꯕꯥꯛ हाई कोर्ट ऑफ मणिपुर SCERT की जॉइंट डायरेक्टर फम लौथोकनब लेंगाक्ता खंगनख्रे। मणिपुर संगलक्पा मियोय 40,000 कोरोना वायरस की चेक तौख्रे केराजो। नागानालादा अमोट अकाई लंगथबसिंग एक्शन लौरगनी। लोइसलकपदा मरुइबा पाव अमुक हन्ना पिजरी। KCP People's War Group की चेयरमैन lamjingbatomtv पुलिस ना दिल्ली दगी फगत खोए। मियोय अमा मंगक समद थांगना लेलगा हालमले लेखिद्रबगी इमुंग मनुंग अमदि मियाम हौरक्तुना सेनरिबा मियोय अदुगी युम थुगाइनबा होनख्रे। तरुक चुकना चथगदबा मणिपुर यूनिवर्सिटी फेस्टिवल MU Fest 2020 ngasi यूनिवर्सिटी असigi एडमिनिस्ट्रेटर जनरल सिंगना होदोखरे। अमदी मोरे पुलिस कमांडो की कांगबो अमना मियोय अमा लुपा करोड़ अमा मखाई हेनबगी ब्राउन सुगर का कोनना फगतखरे। हौजिक फाउबगी ओइनादि मणिपुरी पाउ मतांग से लोइजरे मियेंग ताबिरिबा पुनमपु अमुक हन्ना खुरुमजरी।